पाउजेद यंपम ओइबा मरु ओइबा पाउ खरा अपडेट तौजरे मणिपुर कोविड-19 की फिबम खरा मखै फागलगले मणिपुर मियोय लिसिंग मरिगा सुकने कयुमदे कोविड टेस्ट तौबदे संगवाय कुनगरी थोय पॉजिटिव ओइग्रे मियोय निपान लैकिद्रे मणिपुर कोविड-19 की अनिसुबो वेब नेम थरगले तामथीबकी सक्तम लौरमबदु हौजक्ति फिबम खरा मखै फागलले आइना लौबा यारे हौकी बपुंग कुनमरी द मियोय लिसिंग मरिगा सुकने कयुमदे कोविड-19 की टेस्ट तौबदा मियोय चंगा कुनगरी थोय पॉजिटिव ओइरके पॉजिटिव ओइरकपा मियोय चंगा कुनगरी थोय असिगे मनुंगदा अमदि सेंट्रल आर्म पुलिस फोर्स तकिनी अदुगा नोपा चनी हुंबुद्रा अमसु नुपी चनी यांखै मथोय फुटलगा चंगा कुनगा मथोयना जनरल पॉपुलेशन दगिने ngasi positive oirakhiba mioi changa kungani thoi asi apselaba tungda state asigi oina covid positive oikiba migi apan bambasing lak ambaga lising tarit chani kuninga bapan yaukhre district oina yengbada Imphal ki tongan ba mafam taki mioi chamaga dipuga manga positive oirakhe Imphal west dagi chamaga marfuga mari Thoubal dagi kunga mari Besnopur dagi humbudra Kaksing dagi taraga taru ukhrul dagi marfudra Susanpur dagi kuntraga thoi Sandel dagi amba senapati dagi mari Tamelong dagi taraga humdoi Technopol dagi amma Jiripam dagi mari Noni dagi ahum amazong Kangpokpi district dagi mioi manga positive oiba thengnakhe Manipur da haukiba pung kunbari ta covid positive oiba mioi nipan laikhidaba mioi nipan bag nupa ngaktane Besnopur district khakta da mioi mari laikhide Imphal west Ukhrul Susanpur amsu Kaksing district dagi na mioi amamam laikhide Nauna laikhidraba mioi nipan asi tharaga state asida covid-19 positive oidun laikhidraba migi apun bamasing Lising ambaga satruk marfotra mathoy yaukre laikhidraba sing adude Besnopur district ki thanga karang dagi sahi yankai mari rom surabanupa ama Besnopur district ki elakbam makha laikai dagi sahi yankai magarom surabanupa ama Kaksing district ki Kaksing ningthau laikai dagi sahi humpudra rom surabanupa ama Besnopur dagi kumbi dagi sahi humpudra ni thoi rom surabanupa ama kumbi dagi sahi humpudra mari rom surabanupa ama Imphal west ki sagol man dagi sahi marfuga ni thoi rom surabanupa ama Susanpur ki Lanpa dagi sahi humpudra ni thoi rom surabanupa ama Ukhrul district ki Phungsam Palace dagi sahi marfudari rom surabanupa amane laikhidraba mioi nipan asigi manungda tariyati hana dagi hauna masagi ana palaijaba mioi ngaktane adoga makhoi nipan ki manungda ahum khaktam ahanba dose ki covid-19 vaccine kapkhe amromda haukiba pung kunmari da covid-19 ki 19 dagi naba farakpa mioi chatu humpudra nipan discharge tawthra positive hoirakba Miki masing dagi discharge tarukpa miki masing da jampa hele Nauna discharge tarukpa mi satruk humpudra nipal asi hapsala ba tungta Manipur ki oina covid-19 dagi naba fakraba miki apun masing lising marfudra nipan chanipan umpuga tare yaukhre Masigi manung da general population dagi lising marfudra mari chanipan yankai mathoi yaure naba bhabagi changna chada marfudra ni thoi dasmik ani soino yaukhre house active case ki masing lising taruk chatruk humpudra mathoi da handare Makatarakba atau papau amadana layang da employees sing madaba miyang yengdre 7 pe electricity ke employees sing irang la kadore Manipur lenga ki makada laiba employees sing society natragana company ek ki makada salai riba office sing da thabak toriba employees sing da madaba miyang yeng bidre kharadana 7 pe piraga kharadana pitabagi wauda Manipur State Power Distribution Company Limited MSPDCL amasang Manipur State Power Corporation Limited MSPCL gi employees singi irak la kadore MSPCL amasung MSPDCL arba company ani asida thabak toriba employee asi makhal ani ne makhal amana company ani sigi ojaba employee kangbu ama aduga atoppa kangbu aman hana Manipur langa ki makada lerba power department gi company ani asida deputation chatkhiba employee singne Kumja lising ani tara gamari ki January kun gama panda thokiba Manipur Gazette number 37 part 2 clause A gi matungina deposition chatkhiba employees sing adubu lenga ki employee ni makoina thabak dagi potha kadaba tha am wadingai da lenga ki employee na halakada bani logi miyang dasu lenga ki thausil dasu deposition da laikiba lenga ki employee khudingmak hojik lenga ki employee oiriba sing chap manaba khudung chaba sing phangan pham thoge Lenga ki employees sing dana tare chuba pe piraga deposition chatkhiba kangputuna taruk chuba pe damak pe adum lauraga thabak tau hairagadi kanana su deposition charingloi marmaduna makhoiba akhanaba thausil amagi makhada athuba matamda tare chuba pe pifam thogi ana akhang aising mot pinare bawosina makhatan ai lenga ki employee lising amaga chani kunthraga manga deposition da MSPDCL amaso MSPCL da thabak tawduna leire Makhoi ki manung da managing director amasung executive director phawba yaure
aduga company asigi oijaba staff na lising amaga samri yang ka tariat ni laingak kasu mari laina thaba company ki oiba employee sing phawba tare suba pe aduma pidraga so maduga manaba thaki talab pi bagi tangai phadaba lairi bane porum pata lairi ba janims hostel asisu laingak na lingkan pa society amana chalai bane society amana chalai pa hostel ki employee sing da laingak na tare suba pe pirga laingak ke makada lairi ba deposition da mathau torbe employee sing da tare suba pe pi da bhai basida asumba amata laite khwaidagi hena nuwaitaba thodok amana MSPCL amasung MSPDCL ki deposition da laiba employee sing asi mamang chahida April amasung May thagi oina tare suba pe piru rabani adubo finance department gi ayaba yaudi haituna sijina dokraba employee sing ki talab ki senfam matu mathang ki talab phaglakpada pulap kakhibadagi employee sing angakba phangna awaba chaina phanglakiba leikrabane matamatuda gazette officer oina mathau toriba employee sing the sapen pe pi khinaba pe slip piraba phawba namtuna amok lenga lokhat khibadagi awjaksu employee sing ning don pomnari bane maragasida employee kharana makoida taresu pe pidabagi matang thama report human rights commission da kumja lisingani kunge December kunmathoida wakat khiba laike haribu wakat du commission asina tarba matung kumja lisingani kunmathoi gi February kunmanga da saben ve pi khinaba manipur lenga na jatang pi khiba laikhrabane adubo gasi boba lenga na commission gi jathang su mawalo bidre employee sing ki phangpham thok hak su phangan bidre power department ki bakok thongba employee kharana khabai khara sadun employee sing tare su pe phangandara bathabak tawre hauzik di employee sing khang bangam bagi pangkal loikre mawang ki thabak lep khongjing chathagani ana torumba su lainga employee sing wakat khanagani ana thaja peki badagi tokhi bane hauzik di makhata ba hian kan ba khongjang changsin banatan atai pambai lairaktre athuba matamda akan ba khongjang changsin lagani ana Manipur State Electricity Department Employees Welfare Union ki masin chatpa misa gamana pause asida phangdorakle nagalamorom da Thoubal dagi Mayang Imphal taba Lambida Bandh kaukhre Thoubal AC marung chanba 31/1 close 1 moijing language dagi polling station hongdok ithabu lep kadabani aina hayeng August taraga mari ge pung taruk dagi auraga pung taraga ni thoi Thoubal MI road thengjilagani aire language upper primary school dagi language community holder 31/1 close a moijing language gi polling station hangpa yaro aina ngasi moijing khangabuk development moijing khonguk development committee Thoubal moijing ni sindana moijing mina bazada miyamna wakan mi pham kre wakan mi pham adu da saruk yakiba moijing khonguk development committee gi general secretary MD Iqbal na phongdorak pada Thoubal AC gi 31/4 gi polling station am oina language upper primary school da hokiba jahini purum botha darake ado mioi kudu kharana rationalization of polling ki kudong chabal lorga electoral singi apambagi mayukta mari leinaba singda aranba pau tamsilaga language community holder hongdok na basa tharipa thong yamna yaba ngamloi thong asi khudakta lep kadabani youth congress ki worker MD kusimna BLO sarak electoral singbo awaba piba yaba ngamloi polling station yengchen balak pambioi singda language community holder polling asigi mehda leibani aina aranba pau tamsin balep kadabani aranba report tha jaba ARO Thoubal janing de ARO Thoubal amadi BLO ki mathakta athubada PIL than ba sem sare aike mana makhatana aike polling station asi hong bayaroi maram chade haina laisang them jilla parisad amade moijing GB gi pradhan dasu khangan kre loina Thoubal AC gi MLA su urba Manipur thenga ke hana ke CMO ibu bi tha si gi taraga mathoida masagi babu parada leiba quarter da chutuna hiram si gi matang ta khangan ki balai kre atu bangasi fobo positive web response amata lakta basi lebak thibani maramasina miyam ke ihul khangbiraga polling station asi hongan bigunu aina Manipur lenga ke CM birena amade mari leinaba singi puning singsi lagle polling station hongna bagi thabak asi khudak telep trabadi makhata na sumakal makha ke gi kongjang sangsilakani ana jik palna phangdorake ngasi gi wakan mifam adu da aran report ta thajapa ARO Thoubal janing de polling station hongba maram chade language community hall mayai de leite moijing egi asengba BLO kyusum nati haiba prekar sing sinaduna loinana kholau kya sulauke Taliban na Kandahar Laskar gha Herat Logar Paisan kre Taliban lalhubusingna Afghanistan ki anisuba amasung homsuba khwaidi chawba city sing khudum chanchenduna ihai numita leibaga sida makoi khutpai session han kre phiba masida gi Western Embassy sina konung Kabul dagi makoi staff lakthok na patrop sin thajina ba thorang tawkhre khada Afghanistan ki anisuba khwaidi chawba city Kandahar amasung longsupta Herat Paisan duna Taliban na Afghan government da akan basaihu piram kre
ngarang numidang athengpad akan bamongda kuthongna khrabagi tungda Taliban na Kandahar city loksinkhre haina government official amana Reuters ta phongdokre Taliban na khumang chawsulakiba asigi phibam dagi Pentagon na US embassy staff lokthongna na pungni phugani pan gi manungda ahenba drop leasing home rom tharagani haikre birthday na suma khoi gi citizens sing lebak adudagi tholokpa yana na drop leasing birthday na suma khoi gi citizens sing lebak adudagi tholokpa yana na drop zadrukum tharagani haikre Masih mana atai embassy sing amasung aid group sing nasuma koi gimiu sing lokto na ba hona ragani aikre Taliban na khada laskar gha amasung ongnong supta kala I nawa kaupa town sing adu supai sin kre Sandran Court province ki konu Firoz ko kut amata thokna tana pithokre hain official sing aike Haujik Taliban na August taruk ki matung dagi province kun thamari ki manung dagi taramari ki konong sing kodum jan kre Anti Taliban forcing the asoba saifu amu ena dalo basing adune herat paisin khrabat dung the veteran commander Muhammad Ismail Khan Pazen Kre adu mahakbo amasung atai parabo official sing ba phatanung da thogal loi hena Taliban wasaki aire Haujik Kabul da US embassy da establishing amuga samri room lehori karigumba American sing da sogalak patarabadi phal sing mayuk nagani aina Taliban da acting da US na khan kre ana pawgili kul amana haike Afghanistan da US ki military mission adu August 19 loichina ba honari airport amasung embassy ngak na da ba ka da drop jadu yang khairom lehore sana bagi pau amada Manipur gi nupi footballer tarakama thoi senior women's national coaching camp da jauna ba khalakle 2022 da bangtho ka da ba AFC Women's Asian Cup da saruk janar ba ki sem saba oina All India Football Federation AIFF na tha asigi taraga taruk ta September taruk phau ba bangtho ka doriba senior women's national coaching camp da saruk janar ba football contract khakat pada Manipur da ki tarama thoi yaure Jamshedpur da pangthoka da game adu gi kaurak da Manipur ge napi footballer sing adu di goalkeeper da maibam plin thoi ngambe defender da loitong bam asalata ngangbam sweetie hemam silky sorakhabam ranjna sanu wangkem plin thoi ngampi Kritina thongnawjam amasung Asim Rozane midfielder da Martina Thoksom amasung Dangmai Grace ni adu ka forward na Aikrujam Dayane mathangi sahi lesing ani koni thoi asi India gi nupi football gi onadi jam number oiba sahi ama aibadu oiga doribane Maram de lisingani kuni thoigi ahanba tha January kundagi February taruk phauba AFC Women Asian Cup adu lebak asina jambu oraga pangthongna ba schedule tawre loina na FIFA Under 17 Women's World Cup sumathang sehi October taraga ma thoidage kontra phauba pakthokna ba matam leple Senior National Women's Team ki head coach when pampo kraba Sweden masa Thomas Dinner bena Jamshedpur da pangthokadba game asigidama mapung phaba sarori kontra gi probable list law thokle Nagalamarom da atau basing da laikat pada RK sanayaiba mafi takre Lona tingkrapat lan hawlup United National Liberation Front UNLF ke former chairman RK sanayama allies RK Megan ngasi atau basing ikobam da aikat laikat tamkre Bawasin ai RK sanayama allies Megan ngasi pung anima kai drum ta matam da magi moirang kum da libat yung dagi mak pungak seliba police person single loina da laklaga Atau basinggi yatafam hisam yaitam pate ikai kumna bakaloinan aikal laikat tam laba matong. Palace compound libat tanggal general ki kubam da su aikal laikat tam ke. Tungda bertiken transit park ta laklaga side minarda aikal laikat tam dana atau basing pafam da selut tau pada mamita ki pirang sintage. ECI website hek tauraga voter ID sing saramba ama fare. Election Commission of India ECI ki website hacking tauraga fake voter ID lising kya sarambani aibanaha ama phakre. Mana Nagut area da libam haki kem pudar dukanta voter ID sing adu sarambani ana police na phongdorakle police na hai bivul saini ko bomyo edun ECI gi official sing sinaba password sinaduna ECI gi website ta login tawki hana leram ba film dagi khenaba khara thengna ba dagi ECI na investigative agency kya da madu khangan ki inja agency sing duna saini gi mafam khangba pangam ki amaso Saranpur police ta pawpi ki cyber cell gi slot sing amasung Saranpur crime branch ki apun patim mamna Sagol sendamit saini master ready village tagi phage ECI ki website hack tauraga voter ID sing charam leba saini computer application BCA the bachelor's degree pai police nama ki dukan su red chathaki amsung are drivers amsung computer sing phagat ke police ki matungina saini ki bank account lupa lakh kya yaurong ke Saranpur ki senior superintendent of police SSPS sanapana ai housing phabagi wani di mahna car sing adu kari gi sariban natrangna kari hiramda Mana karsing adu sinaribano aiba khangbangam tijen kada bakya leire wang pahung chathabada Chinese na Madhya Pradesh ki Hardar district leiba Arman Malik kobamyo amusu thabak tuda jawi ana phongdoke investigation agency sing the court ki khuthang da saini porimal lauragane
Maharashtra Delta Plus na sihenba mi ahum sure. Maharashtra ahum subu oina coronavirus ke Delta Plus variant san chok na ba patient amasu lai kidre an official sin da phong torakle. Hausu phobuda Maharashtra variant asiki patient ahum buga manga ele. Delta Plus positive oiba masagi sahi ahum buga mapan sura banapa ama nago thane raigata sigi variant asim ken infection lairba mi ai chalabe. Nabi amana naba uran taun da leyengle. Sagol san namit ke atheng bada bri han Mumbai Municipal Corporation BMC da masagi sa yumpu sura binupi ama Delta Plus positive oiba sample report laki aukipa Julai kun gamri dulai kitaba nopa asim Mumbai City ki nopok thang basi dai dagine Maduki mamante status da Delta Plus ki anwa patient oikiba masagi sa himarfu sura ba nopa ama aukiba Jun kun mangada Ratnagiri da seke Institute of Genomics Integrative Biology Lab ki data palladuna Jum sakay namita Maharashtra Health Department na pangtorok pagi madungin na state asida. Hajuk pagoda Delta Plus variant masing patient masing umpuga mga sure. Section tarwang oina Health Department na variant asigan patient lahir bambiyoising asigan nakibam bambiyoising tiba kitabag yang sim kiba kaloy na patient sing asigi travel history vaccination status inaw pa medical status ang masong atay ako pasing sulaw ba ahore. Government na salaiba care home da labor rape survivor amada sexual assault toukhre. Rape survivor sik amaso angang sing oiba government na salaiba care home amada masagi sahi kunrom surabi sexual abuse ki victim ama rape to baki maran siraba mi ama chanai police na thiba ki thabak chathare. Masagi sahi jangkhai mathoi suraba banner research ko ba mi adu podisari dagine. Magsal welfare committee ki member Isabel research ki mawani Kiaro home adu da laibin masa adu prep tau hipag mari lain na complain lak padage sal welfare committee ki member Isabel research police na fare magsagol sen mitta tirufdi yurda laiba mahim dagi fara pamatang da judicial custody da laire mako rules sing tugai na care home adu da hakim hapwano pa lahin bagi maral seke banner research na care home adu da caregiver amba oina thabak tawri badu rules sing meoktani aina launa padage Maku memda hana bahai ke tahu masuk mahaksal welfare committee ke member warba masege support ke loy da home adu da makhatar lesson ki ana police source adu na bang torakle source nga sina makhatan ai banner research bo makurana rep taw ki badage kiar home adu da thamba ki ba masage sei kun surabi nupi amba rep taw bagi maral seke ma kiar home adu makta da leibi masage sei trama ga da ngari nupi masa amta sexual assault sa thaki bagi atopa case am sumay nari bane Taudo Isabel da kangan kipa mutam do mahang na mapua atu maral kaya dengan toke amasung hapo podicari da lai pembem da han bayan ke Teknopol gi Assam Rifle na kar ama aina jada ba polom sing jaw bra aina loy na magsidok pire Imphal mori lambi ke Teknopol da lai ba Assam Rifles na mori da gi Imphal tam na haigal ki bakar ama aina jada ba polom sing jaw bra aina loy na sidok pire Thaw da gari mapuna yam na kana jani da phongdok latan bapam adu makta da gari adu khontok mabla ka lawdana chatkre Taudo kasi kamari lena gari asigi mapu moregi Sikkim Press taki Zamkogin aukip na aikibada narang Agas tara kan itu Teknopol check post kun coba Assam Rifles ki kambuna make gari itu loina sidok tuna mangan tangan kibane ngarang asi maki imung manung gimi paugin tang aukip na karadu thawr ka Imphal da gari laina na pulpa lak mari puraga lake gari adu da kudeng thabi gari adu na kudeng thabi Assam Rifles check post so matam da duty toriba Assam Rifles ki person singa dana mi amana Lupa lak ani dagi hena puba yaroi aiduna ateng batang ke. Mara sanpam madu gari lain na porak pani ana AR da aira basu ya kede. Tungdo pai lai tabada gi sanpam madu gi munung dol palla kani di mahaki masin manaw ki masa gari adu bathawra ki ba. Pawin thang na atopa mahaki mamana ba dol palla kani sinaraka kudeng thabe. Check post asi lanthora ki adu mapu makoina Teknopol gi Assam Rifles check post jor pada Assam Rifles ki person ani ahumna gari adu amakhang ke. Pongkya sumna gari adu Assam Rifles Kamu sektor basu aina jada polop mamada pangkire adu mapu Assam Rifles ki kampusing adu gari adu sektor bada loina baksidok pada gari adu mapamad do hontok lamlaga Imphal satana mayum tamna halake Assam Rifles ki asik bathawng asi akan bamung da kandem tawi haradun atho matamda makoina sidok pada ki amang ata tokal laba gari adu amuk hana samjin kada bane kari ngam makoina samjin dapat arbade ko ki safe association da wafam basi puhat pa kaloina na mari laina ba Assam Rifles ki matakta FR loss tawragani Assam Rifles na gari check to bada akai palaite makoy ki mathau pang thok libane aduba professional oidaba amso wakal jaw taba mangda asigum pakahen ba thong sing chataba si kandem tawe checking amasong frisking gi mengda gari amu palo ba yadana amanga ta thogan basi yaning de aduna Assam Rifles na athu bada gari asi semjen gada bane aike maragasi the emergency lauthokle kanglaipa Communist Party People's War Group ki Central Media Coordinator ki secretary
Comrade Lenin Mitai na thokpa Zerul Amada August Taraga Manga Pung Taruk Tagi Nungtil Pung Taruk Pawa Kanglay Baksin Batungna emergency Tamle Are Zerulasan Ahai New Imperialist India Gi Umbudra Manga Suba Transfer of Colonial Hegemonic Degamari Lenan Indiana Sudat Naidat Piraba Proletarian Class Miyangi Amata Ngairaba Communist Base Organization Am Oriba People's War Group Maxis Center na Lambida Sigi Harba Pungpam Sing as the emergency Tamle Are Communist Base Organization Am Oriba People's War Group Maxis Center na Karimaram Kitamak Indian Independence Day Celebration Thing Libano Abage Samlapo Wafam de India Hyperlebakasi Poktung the British Crown Ever Piraga Lakiba East India Company Kobat Lalon Bakambu Amataragateri Super Sansuri Angan Basarukta Sangsilaglaga Mughal Empire Jahangir Indakiba Jana Zerul Amagi Matungina Surata Factory Andul Lalolitic Toba Hauki Makatarakpo and East India Company na Lalolitic Tona Tona Batamaduki Saraknova political scenario Adu Kudong Sabaluk na private army Semlabamatung Indian Kauguduriba India Kaugudurbalibaka Sangsiluk overseas rival sing Taktoki Bada Natana Matamaduki Nawab Amadini Jabna Pan Balibak Masa Masa Singi Maragta Divide and rule policies Hanaduna Mughal Empire Marupang Namangan Krabamatong Kumzali Sing Abaga Sadri and Hikatari Tagilising Abaga Sanipan Yakatarit Paupa Loilam Langak Mapung Pana Satage Adomainaba Kumzali Sing Abaga Sanipan Yakatari the Toki Basipoi Mutant Hinamaram Orga is India Company Makotaki British Crown Loilam Langaki Suli Paisen Kiduna Kumzali Sing Abaga Sapani Fugatarit Paupa Nasi Indiana Kanglay Pak Satari Pasikum Lava Loilam Langak Sataki Tankaka to Marumtum Langak Sabala Lulu Kangluk Ama Masi Masita Samkanaraptuna Asiana Jauna Apong Baning Tam Kolau Amadi Aron Balanzan Kasang Sinarakipa Indian Colonial History the Uba Pangli Aire Sahili Sang Sitna Satarakba decolonization ki process Tautun August Taragamanga Lising Abaga Sapani Fugatarete India Ning Tamba Pangki Makana Fangki Paning Tampadu Matamadoke Indian Sinapangba Ning Tamba Amadate British India colonial system Dagi Taitaratuna New Imperialist India new colonial system about the transfer of colonial hegemonic Kosinabani Haina Toina Laloi Aire. Asikum Wafam Sing Asinamakaki E Manaba State Sing Punsinatun Nauna Semblakpa Nauna Polakpa India Lebaki Wafam Amu Oregasu Kanglipak Haiba Lebaka City India Haiba Lebak Asi Polak Tangi Mangzuknana British India Makada colonial state when Lakide British Crown Makada protected province Am Oinalambade Annexation Thoubal Kide Abasi Malam Ilabak Sinakange India Madi Kanglipak Niga Horapam Amadi Puari Tongali Abasi Puari Nakudamni Aire Loinana Equina Mari Sunglay Sulay Nabayaro the New Imperialist Indiana Ningtho Protestant Travel Silonga Mantle Torser Chataduna Nampuda Marger Agreement Kudek Pihanduna Kanglapak and Tambagi Numit Tanbi Krapakari Maramki Kanglisa Singna Capitizilumbo Bamjaba Burjuwa Sing Pangtok Indian Independence Day Sarvia from Togliba Angle Lubasina imposed Toriba emergency is the brand abadi electronic media ki isini housing water supply fire service ritual service amadi Ana Ayaki went to the consuloi Aire Makatarakba Atopa Pau Amadana Britain the Tokiba Mafam Kanga Nobeka Pagito Doctor Muimaga Sire England gi Kanok Suptangba Sarukta Leba Plymouth City the Kulai Paiba Mui and Mapam Kanga Nobeka Torbage Thoudok Miu Manga secret and a police of Hongdor Pagaloina Thoudok to the Senate Pami Panaba Akan Bamongda Honari Aire Narang Midang were Puntaruk Minatarum Tarpum Matamda Plymouth City the Kulai Paiba Mui at the Ikan Kango than Maika Marimakta Namaka Paki Thoudok Adu Satar Kebane Thoudok the Kodaki and a Mui Mari Napa Ani Napi Ani Seki Adugato Panapi Amana Hostal the Pokalaba Matung like an Abangam than a Seki Bane Are we the contents in a Sikimar with a Paukara Sipapau Dam Zariba Manipolocal News YouTube channel amadi Facebook page asedagi yengbiribo puna magpathaga sari channel asina tomda kanarabadi subscribe tawbidriba sina subscribe tawbiramo loinana like and share tawbasu kawbiganu puna magpo amukhana thaga sari